Lakhipur online puthokchaba November gi tang manga nongmaijing numit ki Khomjinba Pao tabirasi ahanbada maroiba Pao Tripura da primary thakta meite mek chana hananaba advisory committee gi mifam ma pangthokre CBSE na loba seated porikha gi damak online da ming chansinba hore Silchar Badarpur National Highway da thokiba lambi ki thodokta Oza Nur Islam laikidre Sukafa Multi Speciality Hospital ama Sipsagar da Kendra gi Mantri Hardip Singh Puri na sangakre amasung haukiba ehingda Nepal da Richter scale da taruk da semik mari gi chang da hakiba yoharna miyoi chamag yangkai teret sian khre Haujik mapung oiba pau tabirasi Tripura da primary thakta meite mek chana hanabagi damak advisory committee gi mifam da khanakre Tripura government ki education department ki makhada Directorate of Kokborok and other minority language na nauna semba Manipuri language development advisory committee gi ahanba mifam Agartala Shiksha Bhavan da pangthokre hairiba mifam asida Tripura da Manipuri tambi takpiriba school sing da Bangla gi mahutta meitei mek na tambagi matang da advisory committee gi mifam da khananai nakre meitei mek ki workshop pangthokpaga loinana ahanba khongthang oina class 1 amadi class 2 da meitei mek introduce tonanaba khanaki hairi loinana oza leitaba school singda Manipuri oza yamna thuna hapnabagi matangda su nainakhi panbajai lisingamaga chamapan marfutara nipandagi hojik phawba Manipuri lon gi oza recruit tawdri adubu Manipuri lon gi oza gi mahutta Manipuri khangba ozana Manipuri tambi takpiri hairi October gi 38 da pangthokiba mifam aduda sub committee anisu semki magazine publication sub committee da Ankur Sina L Birmongol RK Tarunjit L Kumar N Prafulla Bijoy Nirupama Singh aduga textbook committee da W Birmongol Ankur Sinha TH Nilkumar T Jogendra K Atul Singha yauri mifam da advisory committee gi member secretary Saiba Sachi Singh vice chairman TH Nilkumar galunana atei official sing yauki haina Agartala dagi phangba pawasina hairi Central Board of Secondary Education CBSE na mathang chahi gi January 19 da CTET porikha logodori Central Teacher Eligibility Test CTET porikha sigi damak online da ming chansinba hokre lagliba November gi tang 19 da online da application lawsin bagi aroiba numitni candidate singna online da ming chanana bagi damak website ctet.nic.in asida apply tawnana bahairi Laibak asigi ate ate mafam singa loinana rajya asigi Silchar Guwahati amadi Dibrugarh na chingbada CTET porikha thabagi center laigani haina pawasina hairi Khanganjaba ama Athletics and Fitness Coaching Center ama Kasar Bina Kandida hangdokchare hairiba coaching center asida chayolda anirak lamjen chenba long jump high jump triple jump shot put discus amadi javelin throw na chingba masana sing takpi tambike tori saruk yabining basingna mobile number 8638478988 natraga 7899795648 number asida ngasimak pau phawna biu Silchar Badarpur National Highway gi Salchapra da thokiba lambi gi kudongthiba thodok amada thabaktagi potharaba oza Maulana Nur Islam thodokpham da leikidre thodok asi ngarang thangje nimit ki nungthil pung anirom taba duaida Maulana Nur Islam na Silchar Medical College da bhaki manau nupa ama handakta thokiba accident amada soktuna leiba adu yengsiluruba matung bike amada bhaki nupi ga loinana lakpagi lambida Salchapragi Gagrapar hairiba mafam asida Wagon R gari amaga thomjinabada thodokphamda Nur Islam laikidabani thodok aduda mahaki nupidi thodokpa asokapan thokhaudre hairi aduga Wagon R gari adu lambi genakanda leiba khongban amada tasinki gari aduda tonglakhiba miyoi sing kharadi asokapan nangki haina pawasina hairi thodokphamda traffic police amadi Salchapragi police laktuna yengsinki Lakhipur online channel asibu yengbiriba singna pawasibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Awang nungpok Bharat ki punsi mahingda chauna ahongba porakadaba
multi speciality hospital ama Assam gi Sibsagar jila da ngarang petroleum and natural gas and housing and urban affairs ki kendra gi mantri Hardip Singh Puri na sangakre Sukapha hospital haina mingthonba matamga chunaraba medical gi machak mathum leiraba hospital asina Assam tanatana yumlo naba Nagaland Mizoram amadi Arunachal Pradesh ki miyam dasu analaying gi lamda kanaba piragani hairi punna lupa crore chamri ga marfu humdoi ga lakh tara mapan sangna ONGC na miyam gi punsi kanana bagi tamak sagat pani hairi lam ekar kuntra manga da leiriba layang sangasida phamung chahum specialized doctor humbutra gi kangbu ama leiduna anaba makal kaya mapung phana service panghalagani ONGC Sukapha multi speciality hospital asina Assam amadi akobagi mafam singi maruina senmit lon gi phibam sotha horaba miyoi singda hena kanaba piragani Haukiba ahingda Nepal da Richter scale da taruk dasamik mari gi chang da hakiba yohar da miyoi chamaga yankai teret sihan khre aduga kaya marumna asoka panang khre irai numit ki ahing pungtara mathoi makhai da hakiba yohar adugi epicenter Nepal gi konung Kathmandu da gi kilometer chani yankai rom thapna leiba Jajar Kot jila da oiki leiba kasida masiga tharaga tha amagi manungda ahumlak yohar haba thokre Nungairaba Pao Khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oruba singi anaba kayabo digital clinical magnetology scanning therapy na layeng baya hale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdopang ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thambang ngamali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing na tabada numit khudingi ayuki pung 13 dagi nungthil gi pung 1 phawa layeng seri chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified mobile number 9435070286 Elrevita ai bontrapo da yini ai khungje khuje na ba da yi sida ya Santikumar sida jin bala pa ni han da ai jin se 80 kg de ni hojiti nimitra param ki ma tung da gi kg manga ta ra 75 da le ni no haji kai tan ni jang ni khungje ro khusing ni se ai kaptambu gini ai mingi iman kawi sumaina hambade hawpa ngamdaba hawgapade phamdaba ngamdabdo jiti nuai re isase khong pongkhalami pharame ji loine isase nuai re santi na jengbadagi phagare ji Nungairaba Pao Kasar Fuller Tolda Holistic Therapy Center ama hangduk chare yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsin birago senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasar Assam Nongmaijing na tabada numit khudingi ayuki pung 8 dagi numidangi pung 3 phawba layeng zari mobile number 8638078821 ne Aroibada maruoiba paw amukhanna Tripura da primary thakta meite mek chana hananaba advisory committee gi mifam ma pangthokre CBSE na loba seated parikha gi damak online da mingchansin ba hore Silchar Badarpur National Highway da thokiba lambi gi thodokta Oza Nur Islam laikidre Sukapha Multi Speciality Hospital ama Sibsagar da Kendra gi mantri Hardip Singh Puri na sangakre amasung haukiba ahingda Nepal da Richter scale da taruk dasamik mari gi chang da hakiba yoharna miyoi chamag yankai teret sian khre Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare